Hello ma'am, good morning. Ma'am ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛꯀꯤ ꯑꯃꯨꯛ ꯊꯥꯡꯒꯠꯄꯅꯤ. ꯆꯥꯛꯁꯦ ꯆꯤꯡꯌꯦꯟ ꯑꯃ ꯑꯐꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ. ꯑꯅꯤ ꯊꯥꯡꯒꯠꯂꯤꯁꯦ ꯃꯌꯥꯝꯅ ꯉꯥꯎꯔꯝꯒꯅꯤ. ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯁꯤꯁꯨ ꯑꯩꯅ ꯆꯥꯛ ꯆꯐꯨꯁꯤ ꯈꯔ ꯁꯥꯍꯜꯍꯧꯕꯅꯤ. ꯉꯔꯥꯡ ꯂꯧꯕꯅꯦꯕꯀꯣ, ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯍꯟ ꯆꯪꯒꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯥꯍꯟꯕꯅꯦꯕꯀꯣ. ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯊꯝꯃꯣ ꯍꯥꯏꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ. ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯁꯦ ꯀꯨꯏꯔꯕ ꯆꯥꯅꯤꯡꯉꯤ ꯌꯣꯟꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯗ ꯍꯥꯏꯅ ꯁꯨꯝ ꯄꯜꯂꯝꯕ. ꯑꯗꯣ ꯉꯔꯥꯡꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯣꯟꯕꯁꯦ ꯂꯥꯛꯑꯦꯕꯀꯣ. 50ꯒꯤ ꯃꯄꯨꯟ 3 ꯇꯧꯋꯦꯕꯀꯣ. ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯂꯧꯍꯧꯔꯦ. ꯑꯗꯨꯒ ꯑꯁꯤꯒ ꯂꯩꯔꯦꯅ ꯃꯆꯨ ꯃꯣꯔꯣꯛ ꯀꯩꯀꯥ ꯊꯨꯝꯁꯨ ꯂꯣꯏ ꯍꯥꯞꯄ ꯂꯣꯏꯔꯦ. ꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯇ ꯍꯥꯞꯄꯤ, ꯁꯧꯒꯠꯂꯛꯇ꯭ꯔꯤꯕꯀꯣ. ꯍꯋꯥꯏꯖꯥꯔꯁꯦ ꯃꯅꯝꯗꯤ ꯀꯟꯈ꯭ꯔꯄꯅꯤ, ꯑꯗꯨꯕꯨ ꯄꯥꯝꯖꯕꯒꯤ ꯃꯅꯝꯁꯤꯗ ꯁꯨꯝ ꯆꯥꯔꯕ ꯍꯥꯏꯗꯨꯅꯤ, ꯉꯥꯎꯗꯅꯀꯣ. ꯆꯒꯦꯝꯄꯣꯝꯕ ꯑꯣꯏꯅ ꯇꯧꯒꯦ ꯇꯧꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄꯗ ꯅꯣꯡꯒ ꯆꯥꯕ ꯇꯥꯕꯒ ꯆꯠꯄꯤ ꯆꯠꯀꯗꯕꯗꯣ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯑꯁꯤꯒ ꯂꯩꯔꯦ. ꯍꯦꯟꯖꯥꯡꯁꯨ ꯁꯧꯒꯠꯂꯛꯑꯦ. ꯆꯥꯗꯣꯏꯁꯦ ꯃꯤ 4 ꯈꯛꯇꯅꯦꯕꯀꯣ. ꯑꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ. ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯁꯅꯥꯊꯣꯏꯕꯤꯒ ꯑꯩꯒ ꯑꯗꯩ ꯕꯕꯥ ꯈꯛꯇꯅꯦꯕ ꯆꯥꯗꯣꯏꯁꯦ. ꯑꯇꯩꯗꯤ ꯍꯩꯅꯗꯦꯕꯀꯣ. ꯑꯁꯤꯗꯅ ꯃꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯤ ꯏꯔꯣꯝꯕ ꯂꯩꯔꯦꯕꯀꯣ. ꯃꯆꯤꯗ ꯀꯩꯅꯣꯝ ꯇꯧꯔꯅꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯇꯤꯜꯍꯧꯁꯦ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ. ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯕꯅꯤꯅ ꯄꯨꯝꯗꯩꯗ ꯇꯧ ꯂꯩꯌꯦꯕꯀꯣ. ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯃꯦꯠꯄ ꯑꯁꯤꯒ ꯂꯩꯔꯦ. ꯉꯥꯔꯤꯅ ꯈꯔ ꯅꯝꯍꯜꯂꯦ. ꯑꯩꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄꯒꯁꯦ ꯍꯥꯟꯅ ꯆꯥꯕ ꯍꯩꯅꯔꯝꯗꯦ. ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯁꯨꯝ ꯍꯩꯅꯔꯦ. ꯑꯗꯨꯒ ꯋꯦꯗꯔꯁꯦ ꯌꯦꯡꯉꯣ, ꯃꯪꯂꯤꯅꯤ ꯇꯧꯔꯤꯁꯦ. ꯍꯧꯖꯤꯛ ꯐꯤ ꯁꯨꯒꯗꯕ ꯈꯔ ꯁꯨꯔꯅꯤ. ꯐꯤꯁꯤ ꯁꯅꯥꯇꯣꯕꯤꯅ ꯁꯨꯗꯒꯤ ꯄꯨꯊꯣꯛꯑꯦ ꯃꯥꯒꯤꯁꯨ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯈꯔ ꯍꯥꯞꯆꯤꯜꯍꯧꯔꯦ. ꯑꯁꯤꯗ ꯐꯤ ꯁꯨꯕ ꯍꯧꯔꯦ. ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯅꯤꯅ ꯆꯥꯛꯁꯦ ꯉꯟꯅ ꯆꯥꯊꯣꯛꯑꯒꯦ ꯇꯧꯕꯅꯦ ꯂꯣꯏꯕꯒꯀꯣ. ꯁꯥꯅ ꯍꯥꯎꯅꯕꯒꯤ ꯑꯃꯨꯛ ꯍꯦꯟꯅ. ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ. ꯑꯗꯨꯒ ꯃꯃꯥꯗꯤ ꯅꯦꯅꯦ ꯍꯣꯏꯗ ꯆꯠꯈꯤ. ꯕꯕꯥꯅ ꯁꯨꯝ ꯊꯣꯛꯈꯤꯕꯀꯣ. ꯑꯗꯨꯒ ꯇꯥꯃꯣꯒ ꯑꯩꯒ ꯁꯅꯥꯊꯣꯏꯕꯤꯒꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ. ꯏꯆꯟꯅꯨꯄꯤ ꯑꯍꯟꯁꯨ ꯇꯨꯏꯁꯟ ꯇꯧꯕ ꯆꯠꯈꯤ. ꯃꯥꯅ ꯍꯜꯂꯛꯑꯒ ꯆꯥꯖꯔꯅꯤ. ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯆꯥꯒꯗꯕꯒꯤ ꯄꯨꯟꯅ ꯁꯨꯝ ꯆꯥꯔꯒꯦ ꯇꯧꯕꯅꯦꯕ. ꯆꯥꯛꯄ ꯂꯣꯏꯔꯗꯤ ꯋꯥꯏ ꯁꯪꯉꯦ. ꯑꯉꯥꯡꯁꯨ ꯌꯥꯎꯔꯕꯅꯤꯅ ꯆꯥꯛꯀꯤ ꯀꯔꯕꯥꯔꯁꯦ ꯂꯣꯏꯊꯣꯛꯑꯒꯗꯤ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯇꯥꯔꯦ. ꯅꯠꯇ꯭ꯔꯗꯤ ꯀꯞꯁꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄꯒ ꯆꯥꯛꯀ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ. ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯇꯨꯝꯅꯦꯕ ꯍꯧꯖꯤꯛ. ꯑꯗꯨꯗꯨꯅ ꯆꯥꯛꯁꯦ ꯆꯥꯍꯧꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯆꯥꯔꯤꯉꯩꯁꯤꯒ ꯃꯌꯥꯝ ꯆꯥꯃꯤꯟꯅꯍꯧꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯂꯣꯏꯅꯒꯤ ꯊꯤꯔꯦ. ꯃꯌꯥꯝꯅꯁꯨ ꯆꯥꯅꯕ ꯇꯧꯔꯒꯦ. ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯃꯒ ꯆꯥꯏ ꯑꯩꯈꯣꯏꯗꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯦ ꯆꯤꯟꯕꯅꯤꯅ ꯄꯣꯠ ꯆꯩ ꯂꯩꯁꯟꯒꯗꯕ ꯇꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯣꯏꯔꯤꯁꯦ, ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤꯕꯅꯤꯅ. Hawaiian ya sama dulu nak. Mana kan cancel ya. Dari mana dong enggak. Aku cari di kamar ya, Mas. Sana alam hanggang Hawaijar. Kaya nasa ka rin minum ko pang tao ko sa winter. Ano ka na?
ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯦ ꯆꯝ ꯁꯪꯁꯥꯔꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅꯀꯣ ꯅꯣꯡ ꯇꯥꯔꯛꯏꯁꯦ ꯑꯃꯔꯣꯝꯗꯗꯤ ꯈꯔ ꯐꯔꯦ ꯌꯥꯝ ꯑꯣꯝꯆꯥꯛꯅꯩꯕ ꯍꯟꯗꯛꯁꯦꯀꯣ ꯅꯣꯡ ꯇꯥꯕꯗ ꯀꯤꯗꯅ ꯋꯥ ꯀꯥꯞꯄꯤꯅꯤ ꯖꯝ ꯇꯥꯔꯛꯄꯁꯤꯗꯀꯣ ꯇꯤꯟꯅꯤꯅ ꯃꯈꯣꯟ ꯍꯧꯕꯗꯨꯕ ꯀꯞꯄꯗꯅ ꯎꯖꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯨ ꯆꯥꯔꯦ ꯑꯁꯤꯗꯤ ꯖꯝꯕꯥ ꯇꯧ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯗꯧꯒ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯆꯥꯁꯤꯁꯨ ꯈꯤꯇꯪ ꯇꯨꯝꯅꯤꯡꯉꯛꯑꯦ ꯀꯞꯄꯛꯑꯦ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯄꯝꯃꯒ ꯁꯨꯝꯃꯒ ꯇꯨꯝꯖꯔꯒꯗꯤ ꯌꯥꯝ ꯌꯥꯡꯅ ꯇꯨꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝꯕꯤꯕꯁꯦ ꯑꯗꯣ ꯃꯈꯨꯠ ꯆꯨꯞꯄꯁꯦ ꯄꯥꯝꯖꯔꯕ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯆꯨꯞꯄꯒ ꯂꯩꯔꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯝ ꯃꯇꯝꯗ ꯃꯤꯡꯖꯦꯜꯗꯒ ꯀꯔꯤ ꯇꯧꯋꯦꯅ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯃꯅꯤꯡꯗ ꯃꯥꯏ ꯃꯁꯛꯁꯦ ꯅꯨꯡꯁꯤꯕꯁꯦ ꯌꯦꯡꯅꯤꯡꯕꯒꯤꯀꯣ ꯑꯩꯅ ꯃꯁꯛꯁꯦ ꯃꯤꯡꯖꯦꯜꯗ ꯌꯦꯡꯉꯦ ꯁꯨꯝꯕꯤꯕ ꯑꯩꯗꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯇꯨꯝꯅꯤꯡꯉꯛꯑꯦ ꯃꯥ ꯁꯨꯃꯥꯏꯅ ꯋꯥꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯇꯨꯝꯊꯈꯤꯗ꯭ꯔꯣꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯁꯨꯝꯕꯁꯤꯅ ꯍꯦꯟꯅ ꯊꯨꯅ ꯇꯨꯝꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝꯕꯤꯕꯅꯦꯕ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯊꯔꯤ ꯑꯩꯅ ꯊꯝꯕꯒ ꯑꯃꯨꯛꯀ ꯎꯏꯔꯝꯃꯒ ꯄꯥꯡꯊꯣꯔꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯣꯞ ꯈꯨꯠꯁꯤꯅ ꯊꯥꯕꯤꯔꯒ ꯑꯃꯨꯛ ꯎꯏꯍꯟꯒꯦ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯣꯞ ꯊꯥꯔꯒ ꯇꯨꯝꯖꯕꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩꯕ ꯃꯥꯁꯦ ꯇꯣꯞ ꯊꯥꯔꯒ ꯁꯨꯝ ꯎꯏꯊꯈꯤꯗꯣꯏꯅꯤ ꯈꯔ ꯎꯏꯔꯛꯑꯦ ꯃꯃꯥꯏꯁꯤꯁꯨ ꯔꯥꯎꯟ ꯇꯥꯔꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯁꯥꯁꯦ ꯇꯨꯞ ꯂꯥꯎꯔꯒ ꯑꯩꯒꯤ ꯏꯆꯥꯒꯗꯤ ꯃꯥꯟꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯣꯡꯃꯩ ꯁꯨꯝ ꯀꯪꯉꯛ ꯃꯥꯅ ꯅꯣꯡꯃ ꯑꯗꯨꯝ ꯆꯥꯎꯊꯣꯔꯛ ꯑꯁꯤꯅꯤ ꯇꯧꯔꯤꯁꯦ ꯇꯨꯝꯊꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯃꯥꯏꯅ ꯇꯣꯞ ꯊꯝꯕꯤꯕꯁꯤꯗ ꯑꯩꯅ ꯃꯥꯅ ꯇꯨꯝꯕꯩ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯗꯤ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯊꯥꯖꯗꯦ ꯌꯥꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯁꯨꯝ ꯆꯥꯎꯔꯛꯈꯤꯕꯒꯁꯦ ꯈꯪꯍꯧꯗꯦ ꯊꯥ 3 ꯆꯠꯈꯤꯕꯒꯁꯦ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯍꯧꯖꯤꯛꯇꯤ ꯋꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯈꯤꯕꯅꯤ ꯄꯤꯛꯏꯉꯩ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯄꯅꯤ ꯎꯏꯕꯣꯏ ꯂꯛꯄꯣꯏ ꯇꯨꯝꯕꯗꯤ ꯁꯨꯝ ꯌꯥꯗꯦ ꯍꯧꯖꯤꯛ ꯀꯥꯄꯦꯠꯇꯅꯤ ꯃꯌꯥꯝ ꯁꯝꯁꯦ ꯁꯥꯏꯖꯁꯦ ꯈꯔ ꯀꯛꯄꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯀꯛꯄꯁꯦ ꯌꯥꯝ ꯊꯤꯈ꯭ꯔꯦ ꯃꯇꯣꯟꯒꯁꯦ ꯏꯀꯣꯏ ꯀꯣꯏꯔ ꯃꯔꯛ ꯋꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯇꯦꯟꯅ ꯀꯠꯊꯠꯂꯒꯦ ꯇꯧꯕꯅꯦ ꯁꯝꯁꯤꯁꯨ ꯄꯪꯀꯦꯟꯗ ꯀꯦꯜꯂꯦ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯁꯝ ꯀꯦꯟꯃꯟꯗꯅꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯒꯦ ꯑꯃꯨꯛ ꯇꯧꯕꯅꯤ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯝꯁꯦ ꯑꯃꯨꯛ ꯀꯛꯄ ꯂꯥꯛꯅꯔꯤꯉꯩꯗ ꯑꯃꯨꯛ ꯍꯧꯒꯠꯇꯅ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯁꯝꯁꯨ ꯀꯛꯄ ꯂꯣꯏꯍꯧꯗ꯭ꯔꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯅꯨꯡꯊꯤꯜꯒꯤ ꯑꯃꯨꯛ ꯆꯥꯅꯕꯒꯤ ꯑꯁꯤꯒꯤ ꯃꯦꯀ꯭ꯔꯣꯅꯤꯁꯤ ꯆꯥꯔꯅꯤ ꯅꯍꯥꯟ ꯕꯤꯁꯥꯜꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯒꯦ ꯑꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯈꯔ ꯑꯗꯨꯒ ꯑꯁꯤꯅ ꯃꯣꯔꯣꯛ ꯑꯁꯪꯕ ꯂꯩꯔꯦ ꯈꯤꯇꯪ ꯆꯥꯔꯒ ꯍꯥꯎꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯊꯣꯡꯅꯕ ꯍꯧꯖꯔꯒꯦ everything 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 lẹp 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 hay nhà chưa cha đâu chưa hay nhà chưa chưa Buding cái nó nè buding hay nhà chưa cha đâu vậy rồi mà cô xin hay nhà chưa cha đâu vậy thôi nó sai phần như vậy buding Macha ni over there.
Parabo. Macharo. Size sumana khara tena pathatne. Khara khasai khai bakka thamam bado yam thi ba ko koi tar ba adona sumana khara te da sai sab tin ba smai tare koi yes smai sai se pakta ba tala matam su tong madala ta sa le tap na patu ga ina sai ina ka thala ba ne ko macha anh riêng tưởng với em phòng chỉ quy thì có anh riêng tưởng với em phòng chỉ anh riêng tưởng với em phòng chỉ anh riêng tưởng với em phòng chỉ 이거 너무 좋아. Numit amo tasalakatore amo numidangi duty amo honutore smaisum top na punsi sum chat kirobani tra atuga nong churamba ki leibak su kana thon balai Oi di mamam cari maya tummani aduga good night tawrani Hawaijar. Ais hao ya su nó难得点不真的嘛，反正你们卡通这个，卡路那个那嘎吧。都拖着我嘞。那个都。Twese. Ako to. Ngata dia boleh in yang nama. Abra. Ya tum drum sih. Bu. Chân trả thua ba. Chân. Aku tu. Oh. Kita kena ni sih cua. Oh. Ling apa? Aku cina betul. Mana sebentar ni. Sang ini. Talita ki baga nang dangai kapak tana. Bersya. Ya dah. Hawaijar minit kaya sore. Ni ani. Macha dia kau tay dah. Kathok ngam jadi pasal akathok ni akathok tu ni nung le chana le chi malai chana kathok tu ka basi Okay, tata. teddy bear se mana monna on thala ga yeng alai pa kadoina sanai ga Macha Maki lupagi kusi dokar ko mena aina chaunbagi kusi smaina lagi ri bazar dagi ando chaunbaga tadi siodre ina amam khak season bi bani kadawrage na sanawi yengo tu cái chuyện này phone được chuyện này rồi nè thì đi về cho chana ba hay đấy ngắc sự ru lấy cái gì bạn quả quậy
ꯁꯥꯕꯅ ꯍꯨꯃꯥꯡꯅ ꯃꯁꯧꯔꯤꯕ ꯄꯣꯡꯂꯨꯞꯅꯤ ꯂꯨꯞꯇꯣꯔꯤꯕ ꯐꯦꯟꯗꯤ ꯁꯨꯡ ꯃꯨꯠꯊꯠꯇ꯭ꯔꯦ ꯀꯩꯅꯣꯅꯦ ꯒꯪ ꯒꯪ ꯊꯦꯡꯉꯁꯦ ꯁꯤ ꯁꯥꯔꯛꯑꯁꯦ ꯒꯪ ꯊꯦꯡꯉꯁꯦ ꯒꯪ fazana uppe heyre kuina uppa heyre gang 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 kekot 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 ting ting che nào có nào chứ đấy ping 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 pan chong hallo xe mà bục tật pan chong hallo 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 rồi sao rau cho các bạn hầu nó sao nào đây quá